ngasi ayuk anganba North Goa ge Arkora ge Romeo Lane da Leiba Night Club Bridge khanghaudana Mei Chakpada ge tourist mari Yaona Meeoi kunga manga Leikhidre hairi Leikhidre sing adugi manungda ayambadi club asigi member amasung official singni hairi Mei Chakpagi thodok asi LPG cylinder gas ama mei haurakpadagi oiramba yai haina thajanari authority dagi fangba report amagi matung inna khanghaudana Mei Chakpagi thodok aduda Meeoi ahum maina tamthina sakpadagi leikhidabani lemhoriba sing aduna Mei Chakpa adudagi thoglakkiba maikho sing aduna sor honba ngamdabadagi leikhidabani hairi ahanbagi oina sathaba inquiry da leikhidaba sing adugi manungda tourist mari amasung employee taragamari yaure haina confirm tawkhre atopa taret amasu verify tawnaba honari thodok aduda asok apan nangkiba Meeoi taruk amadi manang nakpa hospital da pukhatuna laikana khre hairi sathakiba investigation gi report ki matung innadi night club asi mathau taba permission sing adu yaudana salairambani building asi matamga sanadaba oibana madu sidoknaba local panchayat amasung Goa Coastal Zone Management Authority na demolition notice tharakiba laikre adubu director of panchayat na order ama state tawraga lerakibani hairi